Maheshwar Thongnauzamgi Punsinbagi Khongchata Ngasisu Andro Poiroukhongjin Wangjing Tentha gi Yamlaba Meeyamna Maheshwar Thongnauzambu Thongna hapada natana Hojik Oriba Leibaki Aruba Phibam asigi matangda khana nainakre Mifamduda mahakna thamoi sokna phongdokhibada lamdam sigi yelhomi singda illegal immigrants singna usit thawoidaba matau kaya utlibasi makhoida kari ahenba sakti pibagino haibasi matam chana naina hoba mathau tare haina miyamda mahakna makha takhi mapandagi changsalakpa illegal immigrants singse manipur sanga ga yam power pai ni kumaina no se yengune isas da kokchani bini iramdam sida ai ko yelo bini re chani ida mapandagi changsalakpa makoina atyana power pai re hare kanda nakoi daga challenge tawri ba manipur fugai ga hare ba separate administration piu ga hare ba makoina tawni kusi tawri ba makoina karama makom tumamdana makoi gi karama freedom tumamdana makoi karama platform tumamdana makoi karama film tumamdana makoi karama ka tumambagino atyamo na wazao ngangi ba makoi atyam tawni kusi tawri ba se illegal immigrants amai connect chana sumai to ya na de ba adudi koi nainabam thoe ba koi nainabam thoe makoi na changja ga icham chamna laikra natraga makoi na chawa subha si kumai pungjani bano भारत की सुख चावल constitutional right schedule right का जो पूंजल है हम वही तो refugee illegal immigrants इंसिदा